इचांग मरम ओइरगा इम्फाल साइकल लंबी फाउंगनबा याद्रे खुंद्राकपम केंद्र की मनुंग चना लैबा युम अमदि लौफम कया इसिंगना थुमजिनख्रे कांगपोकपी डिस्ट्रिक्ट की मोदबुंग फाउदुना चेलिबा इम्फाल तुरेल की मथक्ता साबा थोंग तेखिबदगी खुल तरागा मंगा लंबी फाउंगनबा याद्रे NIT complex yang is a hospital ki department kaya ising na thumjin kibadagi ana lying the apan bo oire amaromda lomi sin loan copy na ba appeal tawaki amasong maya Imphal hebong makong ja Imphal toren torban kai bidagi yum taraga manga hena amanga ta thokle state ki maitai dagi chap chab tengbang piragani haina ajim panmaina phongdo Mayambu kurumzari do mengbiribasi impact news ni ai khaidem gentis in a prime time Manipuri news bulletin da hausi pungja si faub gi mari bapau sing mayam da pizari Ichong na maram oiraga Imphal cycle lambi faung na ba yadre awaba taraba singna tengbang pibina ba mari leina ba authority gi pukning chingsilakli state asigi mafam kaya da ngasi nong manini manung asida amukhanna akan banong chubana maram oiraga khundrakpam kendra gi manung channa leiba mafam kaya paktaknana ising ichaw gi awaba amukhanna mayok na re केंद्र से मनुंग चना लेब युम अमदी यामलब लौफम सिंह इसिंग थुमजिनख्रे इचांग मरम ओइरगा इम्फाल साइकल लंबी मफम कया द इसिंग थुमजिनखिबना मरम ओइरगा लंबी फाउंगनब द अवाब ओइरी लंबी इसिगी मफम खरद इसिंग का हेन लेबना गाड़ी अचौब नतना लंबी इसिद अतोप गाड़ी अमता चथोक चसिन तौब याद्रे इचाव सिना केंद्र से मनुंग चना लेब महिलोय संग कया इसिंग थुमजिनख्रे महिमसिंग तंबदा अकाइब पिरकली चतोक चसिन यादबना केंद्र से महिरोय कया महिलोय संगदा चटप याद्रे लौफम कया इसिंग थुमजिन खिबना माइकई अदोंगी लौमी कयाना चाही सिगी लौ उब ngamloi हाइना नुंगनांग फोंतरकली नाकलमरोमदा युम इसिंग थुमजिन खिबना मियोय कया अवाब थेंगनरी थकनब इसिंग अमदि नोंगमदा चंगद्रब याद्रब पोलम सिंग वासिलकपना खुदोंग चादब कया मायोकनारे हाइना मरी लेनब सिंगी पुकनिंग चिंगसिलकली नाकलमरोमदा इंडियन मेटेरोलॉजिकल डिपार्टमेंट की माइकईदगी मतुंग इन स्टेट असिदा मखाताना अकनब नोंग चुब याना लैरी हाइना फोंदोकप लैख्रबनी हौजिक लैरिबा फिबम असिदा नोंग मखाताना चुरकलब तारबदी खुंद्राकपम यावना थंगनब केंद्र सिंगदा मखाताना इचावगी अवाबा मायोकनगदौरी असिदगिना कनोबु तंगम लंगवाय लेव याहुदे तंग आइबु तंखाइबु लाए दुगा तंखाइदगी हल्की द हल्लगा मनिंग तंगम मनुंग फावंग लाइन समाय चावजे अहन गैन हायदा थाइना अमा कनो ताव चावम हाय 1966 समाय हायबा खोबावन हायबदा अदुई मतुंगदा हंदक चावसिना अनिरक सुब समाय चावना है ओदन मरीनी मंगानी जे माय सुरे ngarang फावदी सी ग्राउंड gi समायना लेरमेको अदुगा ग्राउंड gi मखा तावजे हन अवांग क्या चावमदबनी अदो होजिगी पुरा थुमजन गरे होजि गाड़ी थौदो गाड़ी अमा थौरे यादरे लेपे मचाम दि थौई मथौ तादरे बस नतना गाड़ी तो चप ngamdre बिसिना अमा एनबी कॉलेज नम लेजे मनुंग जी पुरा थुमे क्लासरूम चंगे अदि हॉस्टल नुपी ले हॉस्टल गइजे सिगी रूम हम चंगे पुरा चंगबो चंग लोइगरे बिसि तै मयाम ददि छात्र गइजे स्कूल दि चलीबो खोसि मते की छात्र दि तानि तो तम मयाम लेरि अतोप मफम द इसिंग दि चावदो मफम आउदि चप ngamdre कइ बेन थौरे बेन लेपे अनु उपाय लेतो बेन दाबेगा जो उपाय लेचे जाब खरदनि लंगि तोनो कुमसिदि यानि हाइबा थाजद्रे हाइबदि सिंग जे मयंग जे ताव याम तपेबा ngaidugi di wani ye phawdi lokna roeba aduna kumsidi mayam parja khara wana ni phawjeng khara tangada male कांगपोकपी डिस्ट्रिक्ट की मनुंग चनबा मोदबुंग फाउदुना चेलिबा इम्फाल तुरेल की मथक्ता साबा थोंग तेखिबदगी खुल तरगा मंगा फाउदो फाउजिन तौबदा अवाबा मायोकनरे खुल फाउन दबदा नतना तुरेल असगी वांगबदा लैरिबा लौफम सिंगदा लौ सिंगुगी थबक चंगबा यादबदगी खुदोंग चादबा कया मायोकनरी मफम अदुदगी मियामना गुन हाइनसु खंगनरिबा इम्फाल तुरेल असगी मथक्ता सारंबा RCC थोंग असि इंग्लिशिंग अनिगा तरगा मंगागी इचाव अमदा तेक्तुना चेथखिबनी थोंग असि सेंबिनबा मतम अदुगी लैंगाकता कयारक हन्ना हाइजखरबसु सेंबिदबदगी खुंजाम मयामना उपाकी थोंग अमसु सेमखी अदुसु अमुक इशिंग इचावदा चेथखिबनी हाइरि इम्पैक्ट न्यूज़ न चंगसिंदुना यंगसेलुबदा हौजिक ओइना खुंजा सिंग तुरेल तोरबान मथक्ता इलेक्ट्रिक पोल सिंग फाइना युंगलगा मदुदे स्टील केबल तिंगदुना वाना फंपाक ओइरगा थोंग मचा अमा सेमदुना लांथोक लांसिन तौनरी थोंग असिना तुरेल असिगी ममांगलोमदा लैबा बोलकोट यलहांग चालयांग न चिंगबा खुल तरगा मंगा लोंगी खुंजा सिंगी यामना मरु ओइबा फाउननबा लंबी ओइरी
सारिब थोंग मचा असि मी अहुम सुना लानबा याद्री मनुंग हंजिनबा खुल सिंगदगी पोचै अरुंबा पूरगा लाकपा मतमदा खुदोंग थिनिंगाई ओइरी तुरेल असिगी ममांग थंगबदा तांगबुंग हाइनसु खंगनबा लमकोइबा सिंगी लाकफम ओइबा याबा चिंग अमसु लै चिंग अदु मालेमगी अनिसुबा लंजाव द जापानीज सिंगी तेंग काइखिबा अमदी लैखिद्रबा जापानीज सिंगबु फुमजिन की हाइरिबा बंकर सिंग लैबा मफमनी थोंग टेखिबदगी इंडिया द नतना मालेमगी अतै मफम सिंगदगी यंगसिनबा लाकलंबा मियोय सिंग चिंग अदुना जंगसिनबा यादना हनखिबा ngakतनी हाइरि मतमदुगी ममिंग लैरबा मियोय सिंगना पुवारीगा सागोनरिबा मफम असि कलहौनबा खुल सिंग निंगथीना फाउनबा ngamnaba amadi lau singu tawduna hingliba khunja singi awaba koknaba paliba laingak asina thong ama atubu matamda sabinaba mafam tugi miyamna mari leinaba singe pukning chingsilakli nakalamoromda modbung kaithel dagi national highway 2 da meter chani rom haigatlaga leiriba kurau pokpi thongsu ising kanna chentharakpadagi thong makhagi rcc base su kinthaba haure hai Battle of Isaac Haina, Point Isaac Haina, Hungariba, Mapam Sidaway, 80 Japanese soldiers give Moisi dead bodies, Mayam Simogi, Kanomayam Sisida Pumi, Havisicoina, Chapsana, Paudi Pangre, Tongsi, a two matam, the Siamjin Biraga, away Mapanom degi, Lam Koiva Lakpa, foreign Miami, Moicha took in the Kara, Kudong Sada Balabasi, Sakana Ming, Changsin Biraga. अखोई थोंग से मणिपुर लेरिबा थोंगने मसिदा कांग्रेस गवर्नमेंट नसु सेमबिद्रबा अदुगा अनौबा सरकार बीजेपी सिनसु चिंगदा चांस पीगनी है अदु फावबदा सु यंगसिनबिदबा मसिदुबु करम गवर्नमेंट न सेमगदबने अथुबु मतमदा अंदगी था मनुंगसिदा सेमबिरो मसिदा सेमदबा तारबदी बन खंगदे अमा खंगदे मदुदा तौरानी थासिदा लेप्तना चुखिबा नोंगना मरम ओइरगा लांगोल चिंगी अकोइबदा लैबा मफम क्यासु इसिंगना थुमजिनख्रे नेशनल इंस्टीट्यूट ऑफ टेक्नोलॉजी NIT की कॉम्प्लेक्स याउना थुमजिन खिबदा नतना सीज हॉस्पिटल रिसर्च इंस्टीट्यूट की मरु ओइबा डिपार्टमेंट कयासु इसिंगना थुमजिन की इरिगेशन एंड फ्लड कंट्रोल डिपार्टमेंट IFCD की मतेंग लोइनना पम सिजनदुना इसिंग चिंगथोखिबदगी हॉस्पिटल असिदा थेंगनरंबा खुदोंग चादबा खरमखैदी कोकपंगमख्रे लांगोल चिंगी चिंगखोंगदा लैबा मफम अमा ओइबना लंफेल पातगी पाथोरकपा इसिंग अमसुंग चिंगदगी चेंथरकपा इसिंगना मफम सिंग असि थुमजिनखिबनी हिरमसगी मतंगदा सीज हॉस्पिटल के मैनेजिंग डायरेक्टर KH पलिनना इंपैक्ट न्यूज दा फोंगदोरकपदा हौखिबा नोंमाइजिंग नुमित की अहिंगदा चुखिबा नोंगना मरम ओइरगा हॉस्पिटल असिगी OPD ब्लॉक एडमिनिस्ट्रेटिव ब्लॉक डॉक्टर अमसुंग स्टाफ नर्सिंगी स्टाफ सिंगी बिल्डिंग याउना इसिंग थुमजिनखि मरमसिना अना लायंगी हिरमदा यामना खुदोंग चादबा मायोकनबदगी डिपार्टमेंट सिंग ngaihak की ओइना होंगतोक होंगजिन तौदुना होटनखि हाइरि अखोई खतना ड्रेनेज थंबा यादे थंगनबा मयाम असांगसे थमद्रगदी अखोई खतना ड्रेन दु थंबगा चेंथोफोमदि लेते अदुना हाइदि गवर्नमेंट की लेवल दा याम चावना एड्रेस तौगा ड्रेनेज सिमा याम चावना हाइदि अखोई पेरिफेरी लेबा सि खता सुनातना अखोई NIT ओइना कोलैबोरेट तौरगा याम चावना ड्रेनेज सि याउद्रगदी लोंग टर्म ददी हाइतना अखोई इनकन्वीनियंस लै सिजे हॉस्टल की ओइना लंफेल पाट अदुगा लांगोल हिल सि इतिहास का सागोनारगा लाकपा यामना फजग्रबा मफमनी इम्फाल सिटी की दमक्तदी ngahakhtang chathoga potha adagi nuksin nusa phaba mafam haiba taragadi hari mafam si natana atei leite hari mafam si preserve tawna ba maintain tawna ba authority ki attention koina chingsinjari इचाव की अवाब नंगलबो रिपोर्ट असेंबली कॉन्स्टिट्यूएंसी वार्ड नंबर मंगा लांगोल एरिया की मियाम द डेप्यूटी चीफ मिनिस्टर युमनाम जॉय कुमार न तेंगबांग पोटलम येथोखरे वेलफेयर ऑर्गेनाइजेशन ऑफ लांगोल निंगथौ लेकाइन सिंदुना क्लब असिदा पांगथोखिबा थौरमदुदा इचाव की अवाब मायुकनरिबा वार्ड असिना कोनबा युमथोंग मरिफु रोम द डेप्यूटी CM ना चेंग अमदी हवाई चाना थकनबा पोटलम सिंग येथोखि हप्ता अमगी ममांगदा तुरेल खोंगबाल काइदुना इसिंग इचावगी अवाबा मायोकनख्रबा मयांग इम्फाल हैबोंग मखोंगी मियाम ngarang ahing nauhongna तुरेल खोंगबाल काइबदगी अवाबगी मथक्ता अमुक हन्ना अवाबा हापलरे ngarang nahan chukhiba akanba nongna wabagai assembly constituency gi manung chana leiba haibong makhong makha leikai mapada imphal toren gi torban kaiba sina haibong makhong da natana irong chesaba mapaki leirai kaya ifut phawgolakpadagi miyamna leibak thonduna ichawdagi ngakthoknaba hotnari numit tarani gi manungda anirak ising ichaw thokpana haibong makhonggi miyam di adukki mati awaba mayoknare law inkhol kaya ising thumjin khibata natana akanba ising ireina yum kai kaya
tekpa yaunare ising ichawna awaba mayoknariba haibong makhonggi fibam Manipur State Disaster Management Authority MSDMA gi Vice Chairman Adim Panmai na ngasi haktengnana chatuna yengsinki ichaw asiga mari leinana Adim Panmai na hai ichawna sokalaba yung kai amadi miyam gi damak state ki maikai dagi chap chaba tengbang district asigi DC gi kuthangda fanghanna ba hotnagani haiki DC na pikhalakpa ichaw asigi report yenglaga lokhatpa yaba khongthang sing leingak na lokhatna ba hotnagani haina su bahakna makhataki Turin kai hiba mafam asida haibong makhong hariba mafam asimaktani khoina leiramribsi aduna district ki administration gi khuthang dagina shoklaba awaba taraba amasung yum kai khraba adu singnubo chapchana ekhoina SDO gi through dagina DC gi through dagina assessment tawraga pangba yaba ekhoi disaster management gi taraptagi pangba yaba pangani aduga pangdana su leire aduga makha taba kari step lokhatpa yai habisi district ki administration ki report ki matung ina ekhoi chapchana thabak pangthokani ngasigi yengsin khongchat aduda saruk yakhiba Thawal DC Lukram Nabakishorna nongmanini nongleptana hek tabaga ichaw gi awaba nangliba sidagi koknaba long plan ama tawbu mathok tai hairi ichaw hek thokpaga ngaihak ki oina semba saba nataba tungkoiba ichaw gi awaba mayokna danaba hotnaba tangai fade miyang ko loinana mari leinaba department singna ichaw dagi koknaba punna changsin minasi haina mahakna phongdoki kai gan ma jaji kai no moina phajana assess tawbiraga DPR saraga project se phajana tawraga di ai kitang phagadan khali sma tawna disaster gi koi management committee du su khoi sar khoi dom san tawraga phajana khoi AC gi ko ha ke amna amaga hap chamna taba real oida ba situation khang mi ne tawdraga da table phamaga si kilometer hap chalo si kilometer hap chalo adu yaro on stakeholder si phajana panchayat level lagi ko si handak ki jaw suna proof ni na khoi mam pulaga sida di member pradhan hai lete khoi mam we are working together ko semana long plan am di chang nakalam romda Imphal Turen gi mayang Imphal Assembly Constituency gi sarukta mafam ayambada kaiba yabagi fibam da leire loinana lambi gi saruk namthakibadagi khudong thiningai oire sekmaijindagi khordak ichil fawbagi kilometer taraga taret sangba Imphal Turen gi longnamba mafam ayambada ising pathaba haure hairiba mafam sing aduda excavator sing sejanaduna Assembly Constituency asigi MLA su oiriba Manipur government ki education amadi youth and parliamentary secretary ke Robindrona hakthengnana yangsinkre ngasigi yangsinbagi khongchat aduda SDO Wangboy amadi SDC mayang Imphal Kaisham Raghumani su saruk yaki Thawal DC ki tengbang ga loinana IFCD amadi minor irrigation department ga nungai gi miyam ga khusamnaduna kanna honabadagi ningthi khong dam gi akaiba mafam sing thingba ngamkhibagi dama Thawal DC bu Society for Social Reformation nungai na cherol amada thagat pa phongtorkli loinana ichawna sohalaba mafam singda RSS Manipur na mateng pangbirakpagi damakta su thagat pa phongdorokpaga loinana mari leinaba singna makhata na yengsenbinaba cherol asina pukning jengsilakli Thawal Turel gi sarugam oina Thawal Laisang Them haibong makhonggi hana torban kaikiba mapada ngasi nuktil pung ohumlom taba aduwaida amukhana torban kaibadagi tenthagi mafam kaya isingna thumjin kre torban kaibaduna maram oiraga law nga gi farm amadi yum kaya isingna thumjin khibana maram oiraga mafam adugi miyamna khudong chadaba kaya mayoknari loinana mari leinaba singna atu matamda yengsenbiu haina mafam adugi miyamna khanghalakli Thawal District ki manung chanba Lilong Assembly Constituency ki mafam kayada ichaw gi awaba mayok nariba asi yeng biduna bank loan kokpinaba Assembly Constituency asi gi lawmi lup singna Manipur lainga ki pukning chingsilakli mafam asida isingna thumjin khraba yum lawfam amadi nga farm sing yengsin bagal mari lainana Lilong Karampach Local Farmers Club ki chief coordinator Muhammad Firoz Khan na paumi singda hai Hauzik thokliba ichaw sina Lilong Assembly Constituency gi local taraga taret rom amadi nga farm listing kaya isingna thumjin kre masina maram oiraga lawmi sing kokta khut hapnare law singu tawdana amadi nongmagi aphangwa thabak suduna laibana mafam asigi khunja sing awaba kaya thengnari madugi mathakta yum kaya isingna thumjin khibadagi laifam leitabagi khudong chadaba mayok daribani maram asina Manipur laingakna thuba matamda Assembly Constituency asigi miyamda tengbang PBU hairi Sibaga pangkak wairaba hingba sor holi haiba kak ngairaba praja singi kham thengna waraba tanja sida government gi maikai dagi yung kai kya te iba amadi ising sia
कंथबगा तुगदबगी ngairaga leireba yumsing asimasu sarkar gi maikaidagi sabiyu lau pananabagi damakta bengdagi lauthaba sen thangsing ase state government asina karamba pre plan karamba suggestion tawbigedage madu tawbiraga अखोगी लोनी सिंगदा अखोगी लौमी सिंगदा तुलिबा बैंक की लोन असी कोक्थो हनबियु हाइबा सिमतंगा अखोइना गवर्नमेंट असीदा यामना मरुओइना अपील तौजरी इसिंग इचांग न मरम ओरगा लाइफम लाइतबदगी अवाब तारबा लिलोंग असेंबली कॉन्स्टिट्यूएंसी की मफम कयादा हांगलिबा रिलीफ कैंप सिंगदा लाइरिबा मियामदा पीस लाइफ फाउंडेशन लिलोंग न चेंग अमदी चाना थंगनबा पोलम कया तेंगबांग ख्रे हाइरी नंबोल असेंबली कॉन्स्टिट्यूएंसी की इसिंग न थुमजिलबा मफम सिंगदा हांगलिबा रिलीफ कैंप तरागमंगा रोमदा एमएलए एंड लोकल की मीटिंग मखादा चाना थकनबगी पोलम कया यंथोखरे एमएलए की मीटिंग मखादा एमएलए की वर्कर्स सिंग अमसुंग नंबोल ब्लॉक कांग्रेस कमिटी की मेंबर सिंग न हांगलिबा रिलीफ कैंप सिंगदा चेंग हवाई थाउथुम कैंडल न चिंगबा पोलम सिंग मते पांकी इसिंग इचांग नमरम ओरगा बिष्णुपुर डिस्ट्रिक्ट की नंबोल असेंबली कॉन्स्टिट्यूएंसी में दिकोंथौगजम असेंबली कॉन्स्टिट्यूएंसी की मनुंगदा लेरिबा खुल कया अवाब मायोकनरे लेकाई खुदिंगदा रिलीफ कैंप हांगदुना चंगजफम लौदुना लेरी नोंमगी चाना थकनबा पोलम फंगदबदगी मथक्ता युमदा योकपा मखल खुदिंगी सासन कयासु लेफम लेतबना हेन्ना खुदोंग चाद्रे हाइरी मरम असिना मियामना थेंगनरिबा अवाब सिंग खंगबिदुना मणिपुर लेंगाकना तेंगबांग पोलम सिंग पिबियो हाइरी लोइनाना इचाउना मांग ताखनख्रबा युम अमदी nga farm sing gi compensation pibinabasu development and protection united voluntary organization nambolna thadrokpa cherolamana lenga ki pukning chingsilakli इसिंग इचांग नंगलबा मफम सिंगदा चेंग हवाई निंगथीना फंगहंद्रे हाइना सगोलबन मैनो लेरक मैसना नोंथोंगबम लेकाइगी मियामना मरी लेनबा सिंगे पुकनिंग चिंगसिलकली ngasi lekai sida leiba samurai latpam mandapta paumi singa unaba mada mafam adugi miyamna phongdorakpada IMC ward number 8 ki manung chana leiriba lekai sida yum kaya isingna thumjilabasu supnagi yum taraga 8 khangatlaga cheng hawai khak yenba asi yaningde khangatliba yum taraga 8 asidasu ising thumdaba kaya yauri ising chawbagi survey asi karamba mawngda tawbono haibadu miyamda khanghalu hai सबना की कनो बिखाई अहम खतंग पिरक बसे सी करम बग्राउंड दा कनागी थुदा कनागी कमाय तो पिरक इनोबा दिसिना पिरक हाइ बसी तंगाई फदना लोकेन दुगी एमएलए की थुदा तो पिरक दब नत्र हाइबा एमएलए अमना सोय तब मतन दा कनो सिदा दिसि दा सबना की बे अहम खतंग पियु हाइ बसी करम बग्राउंड कमाय थो इनो हाइबा लेबांग मियांग साम चाब नो खतंग ताबगा मयांग की वनदी तोरियन काय का थोपनेबा मछान थोम लेकाय हाइ बसी नो खतंग ताबदा दम थमबन जगानेबा एमएलए सिना सिगी मतंग सिगी मयाम तोरी बसमा तो बिबंग मोइदा बोइतागदी लेमना नुंगाना फम थातोगा नुंगानी इमुद पथागा लेबियो मरुइबा तुरेल सिंगी इसिंग इमाय हंथरबसु पासो असेंबली कॉन्स्टिट्यूएंसी की मनुंग चना लेबा ताक्यल खोंगबाल पाट अमदी वाइशल मरिलदगी पाट मौखलकपा इसिंगना हौजे हौजे ताक्यल खोंगबाल की अकोइबदा लेबा युम चनी रोम इसिंगना थुमजेंदुना लेरी जुलाई था हौरकपदा नोंग का हेना चुबदगी मणिपुर की मफम कयादा इसिंग इचाउ थोरकपदगी मियामना इचाउ की खुदोंग चादब कया मायोकनरिंगै चेरक असिदा ताक्यल खोंगबाल की मफम कयादा इसिंगना थुमजिन किबना मफम अदुगी मियामना लेफम लेतबदगी नंबुल तुरेल मपानदा रिलीफ कैंप सादुना लेनरी ताकेल खोंगबाल की नंबुल तोरेन मपालदा तोंगान तोंगानबा रिलीफ कैंप मरी सादुना लेरी ngase पासो असेंबली कॉन्स्टिट्यूएंसी की एमएलए एके मीराबाईना इसिंग इचाउ की फिबम यंगसिन खिबग लोइना रिलीफ कैंप सिंगदा एमएलए की माइकाइदगी टेंगबांग सिंग एंथोकी लोइना ताकेल खोंगबाल जूनियर हाई स्कूल द एमएलए ना सिंदुना फ्री मेडिकल कैंप अमसु पांगथोकी नाकलमरमदा एमएलए एके मीराबाईना गवर्नमेंट दा टेंगबांग पिबिनाबा हाइजख्रे हाइना फोंगदोखिबग लोइना अहानबगी ओइना इचाउना सोखलबा मफम सिंगदा लेरिबा अवाट अपा सिंग अंगंबा थाकता यंगसिनगनी हाइना महाकना मखाताना फोंदोकी मसी इंस्टीट्यूशनल एरिया ओइमना मरम ओइरे हारगा अइखोइगी सरकार की ओइबा तोंगान तोंगानबा विभाग सिंगी तोंगान तोंगानबा डेवलपमेंट तौरकपदगी लेजरंबा खोंग जिंगजिजु लोइना अइखोइ पुंजलखिबना मरम ओइरगा मरुइबा मेन प्रॉब्लम सि ओइरकपनि मसी कोहन्नबगी उपाय सि अइखोइ हौजिक अथुबा मतमदा मेजर प्लान अमा याले हारगा मसीगी चावसे फहन्नबगी दमकता फजना अइखोइ दरकार ओइबा सेमभम थोपा इरम नाला अदुदगी तोंगान तोंगानबा कुटपा मफम सिंगसी करी तौगदगी हाइबना सिंगबसिंगदो अइखोइगी लैरिबा सरकार की लैरिबा लोइसंगदा मरी लैनबा लोइसंगदा अइखोइ खुसमनरगा चमिनरगा मसी अथुबा मतमदा सेमगत सागतनबगी अचौबा अइखोइ स्टेप अमा लौखतनबगी दमकता अइखोइ कया यातपा हौरे
Ising ichongna thumjin kraba lofam singi lomi singna pakhatpi danaba Agriculture, Veterinary and Animal Husbandry Minister V. Hankalian appeal tarokli. Agriculture Department na Hautal Pangaida Community Nursery ama Sengat Pagamari Lainana, Minister Nangasi Mafamadu da Chatpada RCM 10 Amadi RCM 12 ki Fogdi na Chingba Yantoki, Low Amadi Low Tumzin Kre Haiduna, Lomi Singna Loinare Haina Kanbiganu Haiki. Lomi Singi compensation young natural calamity relief fund gidamak central government ta haizakiba laire fund asi lakpaga Lomi Sing da compensation fanghangani haina minister na Pangmi Sing da phungdoki state government na Lomi Sing gidamak pangba yaba mating pangani adubu karigumba ichau gi fibam fagalak taduna makata na low uba yadaba targadi alternative crop labor tabani haina su minister na phungdoki Minister ki Khongchat aduda loina rakhiba Agriculture Department ke Director Dr. P.H. Rajendra Singh na Manipur Sinba thungna ngamdrabasu Imphal East West amadi Thawal District ki akhanaba mafam singda hybrid rice thaduna phaugi pothok puthoknaba honagani hainasu phongdoki Natural calamity ki makhada ekhoi sendada nijare madu phangba yaba pigani aduga sida flood se hanthadredi alternative crop se arrangement ma to se aina ekhoi se pidi na taba alternative crop sil ready le maramadu na hojik farmer singi interest ta ekhoi department se na paikhat pa jaba paikhat laga ready le re asi magna koi manipur kumbai ko na badudi ekhoi yaroi dabani na koi sa takpir tonga tong district ta koi Thobal district Imphal West adu mafam ani se desu Bishnupur adi mafam je space kharthi ware hojikiti na Thobal da aikoina hojik tawrisi mayang Imphal akoina dio sing report da dei samak sal ga yengjaru da akoina phangiba jaga si Imphal tori pan da yam phaba jaga khara le hore first scope to jaga ni adu jaga se akoina mkanar sai race do gen apoi ba sai land owners le bi contact do hore patang sai the break amalong sige Manipuram di malagi tongan tongan ba ipau single loina ne khoi break ti gap thuna hanjar ke impact news meeting ta ta review break ki matung da maya bo amukana taram nok chari Chief Minister Nong Thongbam Beren na Technopol District ki manung chana lairiba Kwatha Khulgi Women Self Help Group tarukta loan oina lupa lishing yangkhai gi senfam khusinakre ngasi CM Secretary te pangtoki ba loan khusinab ki thauramada Health and Family Welfare Minister L Jayantakumar Su Sarukyaki Panbai abadi haukiba metra ga manga da pangtoki ba ahan ba miyam gi numitta Manipur State Cooperative Bank na Kwatha gi Self Help Group ta loan pi kani haikibani Pitariba loan asina kunasi gi miyam gi senmit loan da chawna kana ba piragani haina Chief Minister na phungdoki magna hai National Highway chamag subna ani dagi Kwatha ta ba lambi asi atu matamda black top tawragani haina thazaba su piki loinana khulasi gi manakta IRB natraga MR battalion amasu thamlagani hairi Manipur University Student Union Mushu gi President M Buchi na luchingba mioi taret na saba kangbu amana ngarang laingak asigi Chief Minister ga unaduna wari sanakiba galoinana Manipur University campus da leiriba AR post lauthokhenaba memorandum ama pisinkre karamba matamda University campus tagi post si lokthok kadagi haibadu phongdoroktrabasu Chief Minister na hiramasigi matang da yengsingani haibagi thazaba pirakhi haina union asina kangalakle Konjengbam thoibana manung matam chadana haukiba July 3 laikidabda apunba Manipur matam isai kanglop amikna cherol amada awawa phongdorokli Cancer lying gidamak leibagasi khwaidagi faba hospital ni haina longnariba Mumbai gi Tata Memorial Hospital da Manipur dagi lying ba chatkiba patients sing amadi makhoi gi imung manungna mafam asi yauraba tungda laifam leitabagi lying ba da changba sel puthokpa ngamdabagi amadi lonely faunadabagi khudong chadaba kaya mayoknari Hiramasida Mumbai dagi Impact News ki citizen journalist Kajal Khurai gi exclusive report ama Government ki side ki ju amna pangan nge do ko wa nya mai ung is hantak de zu la pa da side lambi de tum madra na khale ba ko te bum nei ta ba Government na mateng panghaning liba laifam leitabadagi lambi da yarek lagadra haina ting tharibi mahaga sikanano Sha ko bunina ngamdra ju ngamna mohna ta Icha kaubanina ngamdrabasu ngamna na bahona batabani hariba mahaga sinakana 2015 gi October da koi CM relief fund gi makto koi apply toksagi bani adu ngasi baw ta koi hanguba matamda response mu pibirakte Chief Minister Relief Fund gidamak apply tawruriba mahaga sinakana kari gidamak mateng asini ruribano
waraubogi khontangda ningamdabagi paudam tamlariba mioising asi atai kanasu natte miyamna luna amade kina khanariba cancer hairiba laina asigi chaitheng pangduna thaplaba miram damda ana laing balak liba mioising lebaga sigi khwaidagi phaba cancer hospital singi manungda ama oiriba Mumbai ge Tata Memorial Hospital da Manipur da gisu cancer patient kayana lying bachanari adubu hospital asi hek yobuga thengnari ba ahan ba khudong chadaba si leifam leitabna oiri leifam marang kayana leitaba khak natana ka bhara hunnana bo honabada lairaba anaba singdi kokta khut hamnare sarok sagya wa myam thenare namdi pesa tabak tawdabani game da ngomde pas samring aduga deposit na 4000 ni Bombay ge tai mafam da leise agi bhara se amna chawre silo khwaidagi pikabane na koi state da lei lei ko degi leban sab accommodation ki charges ne hena sangne Shell thumgi awaba khak natana leifam leitabagi thengnari ba awaba si atoppa state singumna Manipur gisu Mumbai da guest house natraga bhawan nama sabiba targadi awaba si kharada werabasu sapagadra haina Mumbai da lying balak leba Manipur gi anaba khodimak na khal koi Manipur gi oiba noma guest house ni khangde amani khangde sabiragadi cancer patient singse tung jagadra na khale koi Manipur guest house si amari am thana government na thambiu cancer patient tangi oiba baban nama sahani Mumbai da Manipur bhawan ama sabagi apambadi Manipur ge Chief Minister Nongthongmam Beren nasu government hek pai baga ikoi dana phongdokhiba laikhre BJP na luchingba state government asigi numit chamani gi program dasu Manipur da famung chama thaba cancer hospital ama hangdokpa yaw adubu Manipur ge cancer patient singna karigidamak Mumbai da lying ba chalibano haibasisu khangdokpa mathau tari Manipur da test awudadi cancer na tiena du haiba Manipur gi doctor da koi yang kanda tuna tata da sala cancer na rabadi edine Bombay da chatlaga na apoi thwai ni tinga drai na ide boli khanjat Mumbai ge Tata Memorial Hospital da laktuna layeng batargasu laina asi layeng bada adukki matik sel changba amadi matam sangna layeng ba mathok taba maramna state government na mateng panghaning bagi apambadi anaba sing da fawi adubu luri badi darkhas thakrabasu government gi mateng phangbadi lairadana ngasi phawba pakhum ama phawba pibirakte haibasini to be state ki di chief minister gi relief fund haidana patient khudimakta ipa 75 to 75000 to 1 lakh se loin mak soin napi adu akoi Manipur gi di akoi na apply tor bawta ngasi bawta akoi phangba leitri akoi apply to gi se 2015 gi october da akoi CM relief fund gi makto akoi apply to jagi bani adu ngasi bawta akoi hangba matamda response da pibirakte Athapa miram da lak labanina loan leave hauna da bagi achauba khodong chada ba masu anaba singna amadi makhoi gi imung manung na mayok nari atoppa state singidi loan phawdo phawding tawnana ba hospital asida interpreter thambiri adubu Manipur gi oinadi madusu leitabanina paw phawna bangam da bagi awaba su mayok nari program de koi de bra totally for loan list de khandra mi ma loan khangba noina da di sumya aina hindi ga mate ngangi duna doctor na khang de aina su hatta aduga tongan ba mi kharale aduna makoina paisa lawra patient sing de paisa nam na lawra makoina guide tawini haidana guide tawini nama da paisa lawra use amount lawra makoina patient sing hena awa pi Shell changjar basu loan leave fauna dar basu Manipur da cancer hospital hangba tar basu Manipur dagi mapan da laing bachatpadi adamak laikhigani Luri badi anabasing asigidamak thenglabasu thengna Manipur government na kari thabak paikat pa yabagi haibasini atai anabaga singa manadabnina government na sunu sibidana magi haidi changiba kanoju daida kitang do sumateng pangbidana sa ko bunina ngamdraju ngamna bhona ta Icha kaubanina ngamdrabasu ngamna bhona batabani haina mapa man hairi adubu leba ki mapi mapani hainariba government asina mahakki nungsizarba miyam gidamakta ngamdrabasu ngamna bhonagani haiduna lepagi matamadu oidibra Mumbai dagi citizen journalist Kajal Khurai galorna impact news kedamak Rajnong Thamba
State Institute of Journalism (DIPR) na chahi amagi contractor Journalism and Mass Communication ki guest lecturer kauri thawai yauba candidate singna thas ki taraga nipan faub gi manungda DIPR director da biodata ga loinan apply torpa yagani haina cherol mata khangalakli. Editors Guild Manipuram di Manipur Hills Journalists Union gi Mihut Singna Information and Public Relations Minister Thongam Bishojit Singha unaduna journalist singi yaifa thaurang singi matangda khanakre. EZM President MOB General Secretary Yumnam Rupachandra amadi MSJU gi President Sothing Simrena Duchingba Kangbu aduna Minister Bishojit ta memorandum ama pisenki. Press Park Imphal da EZM amadi MSJU gi office sanana bagidamak lampibiba pension scheme da ming chalhogdaba singda ming amuk chalhanbagi khudong chaba ama pibiba amadi Manipur government advertisement policy semdana government ki program policies amadi equipment khudingmak media singda fanghanbagi wafam sing memorandum aduda yauki. RIMS Hospital da Asthma Clinic nauhongnana hangdoktuna hayengdagi mathau tauba hauragani chayol amagi manungda amuk tamak hangadarba clinic asigi OPD matam nungthil pung 2 dagi 3 fauba oigani. Manipur Home Guard Employees Welfare Association amasung Action Committee na state asigi police constable amana phangba tolop ka manana PBU haina changsilapa khongjang singda laingak na tumina laishinba bu pendaba phongtorokli changsilakliba khongjang gi makha tarakpa oina ngasidagi lakliba July 13 fauba khurai iputau putiba sanglenda wakat mifam chatharagani haina cherol amada hairkli. Rail Riders Manipur gi miyoi taraga tarukna saba team ama Bhutan khongchat ki damak Imphal thadokre drug Odishi haiba team da numit kunni gi khongchat aduda team asina Bhutan gi miyoi singa lamdam adugi punsi mahing gi matang da wari batai tawgani hairi. Imphal East Commando gi apunba khutpu amana lalholo KCP Noyon Group ki self-style launch corporate ama fare Kedar adu ngarang ayupung tramathoi taba aduwaida Imphal East ki additional SP left Hello Wongpam Kashargi meeting Makada DSP CDO Robinson Kamnam DSP Operation Saklemba amasung OC Lutang Wi-Fi na luchingba Tim amana Sombung Forest Gate ki fabani farab kedar adudi Nongren Maning Laikai dagi Hidam Aboy Singh Chahi Kungamari suraba miyoi wahang pahang tawbuda Aboy Masana mahak asi Englishing anaga taraga nithoida pungdong bamdagi tayai kauba miyoi amagi makhada lalolop aduda changmani hauzik na Deputy Army Chief Langam kauba amagi makhada thabak tawri haina phongtorki hairi faraba Aboy Masadagi phangkiba mobile phone ga loinana Lamlai Police Station da ain gi oiba khongthang lokhatna pa sinakre. Institute of Cooperative Management Imphal na lakliba July taraga 3 ki taraga mapan fauba numit humni gi lever cooperatives of Manipur gi chairman amati board of directors singi oiba leadership development program ama pangthoklagani hairi. Hauzik ngasi nomagi sanabagi pau pizari South Korea da pangthokhiba Jeonjo Open International Taekwondo Championship English ni taraga 3 amadi Suncheon Open International Taekwondo Championship Ilingsin Taraga Treta India gi mahut siduna saruk yaruba amadi medal fanglakraba Manipur gi sanaroi sing asi Imphal da thunglakiba loinana miyam haroktiam okre malangi leibak kaya gi oiba taekwondo mashana da athoen tanaba sida India gi oina punna sanori kontraga rom saruk yakiba gi manungda Manipur gi sanaroi nipan yauki Manipur gi sanaroi sing gi manungda taret amadi Manipur da leiba taekwondo academy singdagi aduga sanori amana hauze Goa gi side leiduna saruk yakibani loinana pangthokhiba championship aduda India gi oina punna gold medal taruk laubuda Manipur gi sanaroi singna gold medal ani lauki loinana India gi silver medal ahum mak Manipur gi sanaroi singna laurki amasung bronze medal ani amasu Manipur gi sanaroi singna laurkibani All Manipur Taekwondo Association ki makhada Manipur da leiba lanai gi oiba taekwondo academy macha masa singdagi kangatlaba leinga ki mating amata yaudana lanai oina championship asida saruk yakibani hairi All Manipur Taekwondo Association na handaki matang sina tungmatik yam phasana cooperation pibi siengyoba government be site gi di thudokpa open city leite government gi di tongan ba championship khar lei atopa state ki lagna ba di tongan ba company me amane sponsor tobiba ado khoi gi di sponsor tobugi khudong sa ba du khoina su advertise wat panara khoina organize haita banara mudui potu kitang khudong sa wali maru ina masu gumba me amse khoi
tournament sing chapa khopal sarkar gi side gi mating pianjaningi aina ngasi medal ani lorokpada kaino hayeng tunggi akoi hayeng aina India bu ming world gi da famous hamba ngam gani na khali aduga ai oja bu yam thagachai mana akoi bu smaina loina ga pubi bai dama aduga khoi damakta khanber lakpiba mayam bu su ai yam nungai thagachai Lakliba August amadagi New Delhi da pangthokadariba manga suba World Vobinam Championship India gi represent tawduna Manipur gi nupi sanaroi taruk yauna punna sanaroi taraga mangana saruyargani Championship asi Prime Minister Narendra Modi na hogdoklaga Lakliba August mapanda BJP gi National President Amit Shah na loisinbagi thoramda saruyagani Championship asi da tungan balaiba kunga manga gi sanaroi singna athoi hen tanagani haina Vobinam Association of Manipur gi cherolamana kangalakli Mohan Bagan Football Club ki singthaningai oiba sanaroi oirambata natana maming chatpa ortho surgeon amasu oiramkhiba Dr. Aboy Golmai masagi anaba amadagi laikhidre Dr. Aboy asi numit nini gi mamangda New Delhi gi mahaki flat ta laikhidraba Aboy English amaga chamapal ga yankai da Kolkata gi Mohan Bagan da football sanaringai Rovers Cup yauna tongan ba tournament kaya mai pakalamki Football sana ba MUSCRG Car College Kolkata dagi Dr. Tambal Loiki Loinana maming chatlaba Delhi gi Sabdarjung amadi RML Hospital na chingba orthopedic department ki head oina thau puramki Laikhidraba Aboy gi hakchang pauna kaithel da leiba mahaki poknapham kakhulong khulda aroiba mathong mangam pangtokre Taruk Suba led Longjam Kuber Singh Memorial League kam knockout kang open kang tournament Wangoi Kendra kangko di mai pakre lining thok sanamahi kang association Wangoi gi meeting makhada Wangoi da leiba Longjam Laikai community hall da chathariba kang tournament asigi ngasi sanakiba mapan suba league match amada Wangoi Kendra kangkut di na thongju Kendra kangkut pu panjal tragani thoi ni panda maitiba pi bangangki Infalis ki DFO L Joy Kumar na mahaki apokpagi mingda Kachaba kang tournament asida Manipur gi tungan ba kendra singdagi lakpa kangku taraga humdoina sarukyari chathariba kang tournament asigi hayeng sanaga da tara suba league match amada Wangoi Kendra kangkut C amadi Nambol Kendra kangkut anina lamba taunargani Arobada bulletin asigi headlines amuhanna mayam da thamsage Ichong na maram oiraga Imphal Cycle Lambi faungnaba yadre Khundrakpam Kendragi Manung Channa Leiba Yum Amadi Laufam Kaya Isingna Thumjinkhre. Kangpokpi District ki Modbung Fauduna Cheleba Imphal Torel gi Matakta Saba Thong Tekkibadagi Khul Taraga Manga Lambi faungnaba yadre. NIT complex yauna sees the hospital gi department kaya ising na thunjin khibadagi ana lying da apan boire amarom da lomi sin loan kokuina appeal tawkli amasong mayang Imphal haibong makhong da Imphal Torrent Torban kaibadagi yum taraga manga henna amanga ta thokle state ki maikai dagi chap chaba tengbang piragani haina ajam panmaina